Say, amto kiyo ba? Iyeng ba? Kamay ke duino? May pabung hay na kauro ba? Adum kezera ani ba? Adadi Keram ta haje pi da cho pe pa um tai ne pi ku dan dan ne ba ma la khut pala ura ba sumon targa online manipuri youtube channel asu yang biri mayam pum nama pu ham kan taram nok sari ahan badi amna nungai taba paw am update thamjage nuksina jabi nupi ga satmina kiba nupa manung na sudun halaga hundoklam le kana gumba kharna korak padagi nupi amaga loina na chatkiba nupa ama makok tanung na suduna hatlaba tungda Kangpokpi district ki Kangpokpi police station na kon bachangobung village ki mi ta da mafam amada hundoklam le nupi adudi asoi angam yaudana mayum yaurakre laikhidraba mioi adugi maming akoijam nongan ba elais aging sahiga nifu kawi kwa kaithen awang konjeng awang laikai degeni mahak nauria pakhang lakpagi MLA oiramba laikhidraba akoijam langamgi machanupani mayum makai pandri mahaka chatmina khiba nupi adu kwa kaithen thoksom laikai degini makhoi ani nungsi nei hairi thawai yaudraba koijam nongan bagi haksang adu ngasi nungtin pung homrom tarakpada mioi amana thengnarakibani tungda imung manunggi mioi na mahakna mioi amagi haksang siraga leiramle haina paupirakhi thawai yaudraba haksang adugi manakta angangu machugi swift car VX MN01S0866 ama leirami car adu kumja 2013 gi April tarukta Imphal West ki register transport office ta register tawi car adu thoksom bedjit koba mioi amagi maming de lai car asigi mapu kwa kaithen thoksom laikai dagini nupi aduna car adu mahaki oina season nei hairi laikhidraba nongan bagi imung manungi mioi amana pause asiga wari sanabada mahak na hai nongan ba nambol dagi sangsil laga leiba waroi singkhong da sikada haina mingthon ba resort ama chalai raga leibani mak thabuk yamna chinba maram na nu masu yum da halaktaba yawi adubu imung manungi mioi singna gadi phone pau hek phau nei ngarang numidang pung 3 makhai khara helakpa matam da telephone tawrubada phone du paikhalaki aduga mi kharga wangang na badi taraga paukhumdi ama phawo pirakhide madu mahaki thabuk mafam da oiramgani haiduna karimata pakhatpa yaudana laithoki ngasinung tinpung ohum rom tarakpada Kangpokpi dagini haiba mioi amana yumgi mobile phone number amada telephone tawrakhi aduga car aduda mahaki mobile phone su yaurami siasang su yaurami aduga asi baksang amasu leirami haina pautamlakhi pawadu phangbadagi nonganba ngarang kanaga satkibage haina hangnarakpada swift car angangba amada nupi amaga chatminnakhi haina phongdorakhi phangliba car adu nupi aduga thaubu oigani haina launari imung manungdagi phangwa pawasina makata na hai akoi jam nongan ba senapati de thabuk amagi chatkibani aduga mahaki thawai yaudra baksang du Kangpokpi gi changobungda kamaina leiram libano haiba se singnaningai oi kanagumba kharna nungna suduna halaba tungda mafamduda puraklaga hundoklamba oigani haina thajei asi baksang asi ngasi numidang pung 8 phawba thodok tokphum adumakta police ki forensic science team amaga loinana magistrate inquest pangthokre ngasi numidang athengda haksang adu Imphal puroklaba yai imung manunggi miaina dia koijam nongan ba hatkibagi thauduk adugi akupa maron mahaka chatmina kiba nupi adudagi loina khangba ngamgani haina lauri awang bathaki police officer amaga pause asiga wari sanabada mahakna hai nupi aduga si baksang oina fangliba nupa aduga punna chatminai haiba khangle thaudok-sing adu kamdawna thokibano mahaka chatmina kiba nupa adu kanana kamdawna karigidamak kadaida hatkibano haibana chingbagi akupa maron khangba ngamdri nupi asigi mayumda police kangbu amaga wari sanabada likhun khardi phangle makhatana wari sanagadaba da mahak mathwai yamna nungaitana leiba masung mapungning nungsina kaptuna leiba maramna mapung phana wari sanaba ngamdri hairi video sing bibagi damakta mayam pumna mapu amuka na thagat chari anu update ki damakta nuksi video channel subscribe to biramu thank you so much